ngasi Imphal da phongkiba pongnafam pawse dagi international gi oiba pawsing khara lokhat charaga miyam da update pijare Mariupol gi steel plant da Russia na amuk Hanna Kanna Landakhre Finland NATO da yauna ba lepkhre Ukraine gi thangpham sahar Mariupol da Ukrainian resistance forces ki aroiba mafam oiba Azovstal steel plant da Russian forces na amuk Hanna yamna kanne attack tawkhre Ukraine gi nongpoklom da leiba town kaya da su Russia na khumang chawshin na ba Kanna Landari nakalamarom da lan asige hagtheng na ba phal oina Russia ga lona ba da leiba Finland na military alliance NATO North Atlantic Treaty Organization da yauna na bagi da mag apply tawna ba phirep lawkhre hai re Ukraine amasung Russia gi lan ase laikhai ta thokpa ngamdana leiba maramna mi siba amasung awaba tabagi chang yamna hengalakle hauki ba chahi taragi khujing kaya sida neutral oina lairaki ba Finland na neutral oina leiba matamda Russia dagi safagani haibagi thajaba mata lairakta ba maramna NATO da yauna ba phirep lawkhibane leiba kasigi president amasung prime minister na ngarang thinthaba tawdana NATO gi member oina bagi damak apply tawragani haina lauthokhe apply tawdringai da lawkhat kadaba khongthang khara di leiri adubu president amasung prime minister na lauthokiba sina makhoi NATO de apply tawragani haibase sungsoi soidre formal oina member oidringai da apply tawrokpa leibak singbu akhanaba mawong amada ngakthok pinaba United States amasung NATO gi leibak singna thajaba piri masina Nordic leibak asigi mathakta Russia na kari mata tawba ngamdaba aduga tawrubasu lanjau thokadaba mawong da leire yumlona ba leibak Sweden su numit kharani gi manungda NATO da yauna na ba apply tawragani haina thajare haukiba February 13 da Russia na Ukraine da landaba matamda pung khara gi manungda Ukraine tuduna Russia gi makha da laikhragani haina singnakibane adubu NATO gi member oiba leibak singna Ukraine da khulai piduna mateng pangkhibadage Russia gi maikai da khamthengna asiana amasung amangata thokle Ukraine da land tawruba sina maram oiduna Russia asi amukhana leibak amataga conventional lanjau soknaba ngamloidabagi phibam da leire karigumba mawong amada oirabasu lan mai pakpa haibagi mawong da utpa pamliba Russia na Mariupol da sikhang khangduna leiriba Azovstal steel plant ngakliba Azov regiment ke mathakta missile kaya marum kapsinduna attack tawkhre surung mayam leiba amasung kilometer taraga mathoirom konba steel plant asida Ukrainian fighter singi marakta makhoi samngarom di yamna thina soklaga lei haire makhoi du tekta kaidana puthokpa yana bagi damak Russia gi lan bandi khara thadokke haina Ukraine na hogdokle masigi matang da kanna wari sanari haina Ukraine gi deputy prime minister Irini Vereshchuk na phongdokhe Finland na military alliance NATO da yauba se threat ni haina logane Russia Finland gi president amasung prime minister na military alliance NATO da yauna bagi damak apply tawragani haina lauthokraba matungda Russian sarkar gi spokesman Dmitry Peskov na madu threat ni haina logane maduna ngaksel de hena aphaba purakadaba leite haina phongdokhre Finland na NATO da yauba matamda Russia na kari khongthang lokhalakani haibase NATO gi military infrastructure semgalakpa dugi makha pongane aikhoi gi ngamkhai dage kayam thapna military infrastructure semgatkadoriba no haibana chingba adugi makha pongani haina Peskov na haikhi Finland na NATO da yauba si Russia na kupna yangsilaba matungda masagi security gi damak darkar oi haina khanba khongthang sing lokhatkani haina Peskov na makha takhi mamangda Finland na yamna maruoiba wafam asi lauthokpa matamda NATO gi secretary general Jens Stoltenberg na Finland bu NATO da taramna okani haina phongdokhe masi maning makha tamba Finland na laujaba phirep nei madu NATO na mapung phana ikai khumnaga nei Finland na apply torokpa tarabadi makhoi bu NATO da taramna okani amasung member ohenana bagi thabak adu yamna thuna amasung ningthina sathagani haina Stoltenberg na haikhe US na Ukraine gi citizen singda tawhidaba changyang chathare Russia Ukraine gi Kharkiv lamdam da leiba psychiatric hospital amada United States ke defense department na Ukrainian citizen singda tawhidaba changyang kaya chathare haibagi anauba I pausing phangle haina Russian military na phongdokhre US na changyang tawribasi masa yamna chokthoraba chahi nifu dagi hompu phawgi manungda nupa patient sing ni haina Russian armed forces ke radiation chemical amasung biological defense forces ke Sip Igor Kirilov na phongdokhe
Biological research tawriba experts singdu US ki mini haiba losin nabagidamag makhoi ahum suba laibak amadagi changlakhibane. Foreign researchers sing haukiba January thada Ukraine dagi puthoki haina kirilopna briefing amada haike Ukraine the United States military na biological thabakaya chathaba sida US Defense Department affiliate tawba sing yauna achauba pharmaceutical company sing su yauri haina kirilopna haike Mariupol city da Russian specialist sing na biological laboratory anida haktheng na thabak tawke maduda cholera pathogen thomjin naba amasung certification gi damag United States na Mariupol ase regional center oina siznaki haiba khanglaki haina kirilop na makata ki Ukraine da thabak million 4.8 lom tatkhre Russia amasung Ukraine gi marakta lan thokraba matungda ngasi fawda Ukraine da thabak million 4.8 lom tatkhre haina International Labour Organization ILO ge source amana haire Ukraine da thokliba crisis asina thabak ta kaiba pibage ahan bagi oiba yengsin bahaina maming thonba report amada ILO na lanasi makha satharakpa tarabade thabak tatpagi changsi million 8 yawani haire adubu lanasi khudakta tokhiba tarabade yamna thuna recover tawduna thabak million 3.4 romde amuk hanjinba yai haina report aduna haike ILO ge warol matungin na Ukraine ge senmit londa khamtheng na sokle amasung haukiba February 13 da Russia na Ukraine da landaba haukraba matungda mi million 5.23 hen basu Ukraine thadoktuna yumlon na balaibak sing da sian khre haire refugees sing si ayambana nupi angang amasung masagi chahi hompugi mathakta laiba ngaktane apunba refugee population asida thavak su nomba yaba chahi matang oiba sing si chawrangna million 2.75 lomni haire North Korea na ballistic missile ahum launch tawkhre North Korea na ngarang makhoi ki capital Pyongyang ge lamdam amadage samudrada atenba range ke ballistic missile ahum launch tawkhre haina South Korea na phongdokhre China da plane ama runway de accident thoktuna mai chakhibadage mi nifu hena sokkhre North Korea da ahanba COVID-19 case confirm tawkhre maikai kaya na thajadrabasu haukiba chahi ani henbasida COVID-19 ki case ama phawba leite haina claim tawduna lakpa North Korea da ahanba case ama thengnakhre masiga iroinana laibak sinba thungna lockdown tawkhre haire COVID-19 ki ahanba case thengnakhra matungda laibak asigi dictator Kim Jong Un su ahanba oina mask ublaga thorakhre adubu laibak asida laisida si kaya yamna sandokliba no haibadudi khangdre yamna lairaba laibak asigi healthcare system phibam yamna sokpa maramna yamna launa laina ase thuna laksilodaba tarabade aruba phibam amada oirakpa yai haina thajare mi million kunga taruklom laiba laibak asida mi ayamba vaccine su kapthoktre official oiba Korean Central News Agency KCNA na phongdokiba matungin haukiba nongmaijing numita sample khara khomgatuna test tawbada Pyongyang da mi kaya laihau tawduna nare haiba khangkhe makhoi se COVID-19 laina thoghaliba virus ke Omicron strain na hanbani haire aroibada tabiriba pumnamakpu thagatsari